Pauchadi uipa pau khara update tawjere. France, German, Italian losing pasing sokot paut pa oina Russia ki lan mayok naraba Ukraine da thongkre. Gapna section man bo oina oba sokot baki dama kifna hana loy namak nungai taba phongto kiba Germany. France, Italy ki losing pasing da sakol sena bitai Ukraine da apun ba khongsat amba lakto da Russia ki lan namang takalaba taun ma da satuni yangkre. Masih maru ba mekup amani masih Ukrainian sing dai khoi da thava amato ba ki paujel amani aina. Germany ki Olaf Scholz amasung Italy ki Mario Draghi ga loina no bidange. Train amadagi kip ta kum tharapatung da French President Emmanuel Macron haike. Romania ki President Klaus Iohannis su makoi ki marakta yauke. Khongsada tu haukiva yered silencing khongke. Magoi na lan atu ki angan ba matam da khothong na pada mang tak da kip kir fen ko ba mafam abagi mang tak da basing atu chatune yangke. Makoi ho mase kwadi ki sakti leiba European Union lusing basing ni tha ani hen bagi mamang da Britain ki Boris Johnson su kip da laklam kre. Ukraine European Union da jauna da phona riba atu manglum da pukhana na ba recommend tawraba yariba European Union ki Executive Commission ki no bagi mamang da lusing ba ahum atu punna chana da bagi wari blau ki bane. Wari pa tu namaru iba mikup asida akan bengkit apapi network defense minister singbo Brussels da mi pampang thoki amasung kipta ahen ba kulay sing pinada bagi ahen ba wasak sing law tola bayay. US President Joe Biden na anti-ship rocket systems artillery rocket sing amasung Westjar sing ki round sing jauh ba ano ba $1 billion amagitang bangjum sa kisya namita pinada ba wasakre. Namit kuding ki ahen na Ukraine na mathaw tariba kusukulay amasung equipment pagna na bakan na wan hon raki aina leibak miam da piba namitagi video address da Ukraine ki President Zelensky haike. Scholz Macron amasung Draghi makoi puram ada Russian energy da Europe na tangjaba du antana na pa choba. Khongthang sing lokot kiba Ukraine ki akan basakot pasing ni haike. Ado ba Germany na khulai piba da tappa masung Moscow ga laina ba economic ki mari sing kakhat pa pamphat da bagi matang da Scholz watam kuini ki mamang da ki Ukraine na jaike. Italy na santi ki Taurang amak doki madu Ukrainian sing dadi territory thadu khana da pamakoi da safu pithra angani aiba aki balaike. Germany ki defense minister na kifta bigari aigiva multiple rocket launcher madu Ukrainian sing badu sinaba hek aibaga July natragan August da pinakalagani haike. Russia ki hena kudung chab kulai sing adu mayuk na bakivna kulai sing hena maru ena artillery amasong rocket sing yamna thuna mathau tai aire. Chayul kara asida maru eba lanpam masi nongbok thangba city Severodonetsk chim jakachana bitta Russia na surrender tawna na bitaro ki order ama micham chak ya keloi na mafam adu ki chemical factory amada leriba Ukraine ki force in ya khedre Ukraine na fariba territory ka city adu ka samna liba thong na mit khani da thuai khredabo garrison na dudi mafung fana kakhat khedri aina Ukraine office in haike Russia na makoi na sagot pa separatist sing gidambak soitan election na bo wasak liba hiana pak chawba Nongpok thangba Donbass region da Ukraine na hojiksu lamachet ama paire. Kharom da Ukraine ki force in Kherson province da tamna sangsile. Nagala marum da Putin da phone tawduna China na Russia sawat khre. President Xi Jinping na jumjaka chanabita Russia ki sovereignty amasung security da China na sawali ana Vladimir Putin da thajaba pikre. Ukraine ki matak da Moscow ki military ki asoba thabaga du kanthem taw aivada China na yakite. Nongsab ki sanction sing amazon gift kulai yon basing aduba thina chaira duna China ra Russia ki damak diplomatic cover piki sovereignty amazon security gumba margoi hiram sing ki matang da China ra Russia da makata na sawat kani and President Putin da phone to ki adu da President Xi Jinping na hai ki warol adu paladuna state broadcaster CCTV na ai Ukraine da President Putin na February kunbari da lan hau ki ba patung da ki masilu sing ba ani adu ki marak da ani rak suba telephone taw na bane Global ki irang amasong hong basing ki mayukta sahi asigi aurak padagi nakan ari ki marising da afawa khongthang aduni aina President Xi Jinping na tagat ki Beijing na laibak ani asigi marakta strategic coordination hena kansen hana bagi aning balai aina China ki President adun hai ki aina jada ba western sanctions sing adugi mayukta economic ki tengbang na ba honan na ba losing ba ani adun jana khre aina Kremlin hai ki nongsu laibak sing ki aina jada ba sanction policy adugi maram da hena lusilakhraba Global economic fibra yang laga energy, financial, industrial, transport amasung atai hiram sing datang bang nana ba. Paktok chakthok hana ba sujana kre ana phone call atugi matung Kremlin na haike. Russia na Ukraine da landariva asida China na backing tawi haibagadamak US na China ga mari kang nakre.
Rusia na Ukraine ki matak ta chathari balan asila China na Rusia ki mission changdana Rusia ki president Putin ga punna tabak tamhinak liba asi pohari ki aran balambi amada sangsin ba haurabani aina haukiba yam sakasana bita United States na section wa oina fongdora kre US State Department ki spokesperson amana fongdok lapada China na pangthok liba tabak singaji mission changbagi wa from laiti aina fongdora krabaso makoina tawthorok liba tabak thong sing asina mayak sing na takle matode China ga Rusia ki jamna naknaba mari thamdana tabak tawminari haibado spokesperson asigi warul asi China ki president si Jinping na Beijing na matam pumbada Moscow ki support tawkani ana Putin da aswar pi kharabat pung amagi matung ta phangdora khibani hauki bajam sakisana bitta Rusia ki president amadi China ki president anina phone ki khutang da sana ki pawari amada China na sovereignty amasung security ki tangbang Rusia ki tamak pi gani ana phangdo khibani mamang ki matam da China na Moscow na Ukraine ki matak ta landari ba do akan bamung ta jaring ta phangdo palai ki loina na Rusia ki matak ta western lepak sina sanction thamjin ba amadi Kiev ta khulai yonsan ban sing pa ki thabak sing da jaring ta ba su phangdo khibani adumainamak China na laruk liba khongthang asi makata kuptani yengsin khigani ana Washington ge State Department ge spokesperson asina makata na phangdorakle tha ahum helaklaba Rusia Ukraine lanpham asida China na haujuk pawba Rusia ki tamak leble masimak Russian propaganda amu ena sinaduna malem pumbada khongthang naina khangana ba honari masina maram oiduna international organization kya ki miyeng dagi chungui oina masa bangak thona ba honari hauju Rusia na Ukraine gi matakta atrocities ki thong chathare ana malem gi lebak pumbar phangdorak liba wafam sing Rusia na yada ba loinena mahoi khompham handoktre haire Europe the Russia ki gas supply antaragane Nord Stream 1 national gas pipeline ki atopa turbine engine amasu shutdown tawrakni ana Russia ki sarkana chalaiba asoba gas company Gazprom na lakthokre masigi iroina ni Europe ta gas supply tawbagi sang yam hantaragane haire Germany ki gas turbine engine puthokba company Sanmens na matam chan yengsin bagi service pita pamaram na technical ki oibo wafam leibadage Gazprom na Portovaya compressor station da anisuba engine su thabak leban batari ana Gazprom na social media da phongdoki Portovaya compressor station da nongbada gas cubic meter million sama puthok lamba do nangyai matung pung amaka makai Moscow gi matam dagi cubic meter million umfugatari taki hina puthok laroi ana Gazprom na phongdoki samana maram asi palladuna Gazprom na hoki bala popan mita so Nord Stream 1 pipeline da thava gas ki chang asi nongbada cubic meter million chama umfugatari weramba do samada handarakani ana phongdoki English singani taraga mathoida saba loisin ki ba Nord Stream 1 pipeline asi awangnong sup Russia ki Belfort city dagi tinglapa aduna Baltic samudra makha da puraga Germany tamna prakpani masida puba gas ki load asi khara hantharaga khara janghan na bagi damak English singani kon mathoida Nord Stream 2 pipeline chu ting bagi thabak loisin ki adu hau ki February da Russia na Ukraine da landaba hau ki badagi masigi anuk pipeline asi ki thabak lepkhre Erdogan amasung NATO chief na membership matang da wa khana kre Sweden amasung Finland na military alliance NATO North Atlantic Treaty Organization da jaunarba apply tobada Turkey na kan ating mapiki ba maram na NATO ki Secretary General Jens Stoltenberg na Turkey ki President Recep Tayyip Erdogan ka telephone da wari sana dunat Nordic lepagan yesige membership matang da wa khana kre hari wari sana ba adu da Stoltenberg na Turkey ki maram chaba nungnang ba pokpa wafum sing yengchanna ba khongthang sing lokot kani hana thaja ba pike Erdogan gi wenati Finland amasung Sweden bo NATO ki member uhenna ba kitamak ai boina thaja ba piba pami hana phongtoke Turkey ki mekta lan horiba Kurdish Erdogan gi wenati Finland amasung Sweden bo NATO ki member uhenna ba kitamak ai boina thaja ba piba pami hana phongtoke Turkey ki mekta lan horiba Kurdish militant sing ba Sweden amasung Finland na support tawi aidona Turkey na Laibagani asi NATO ki member uhen bikyaroi hana thingi bane Russia da Turkey na Kurdish fighters sing be the operation chathabagi damak Laibagani asi na Turkey da khulai jon bada atheng ba thamjan ki ba adugi damak ta su Turkey na yamla chhaure Turkey na hak leiba mong da asa tawriba do phangana da baki damak Sweden amasung Finland na mayik sengba khongtak lokatrabadi thabak pumang khomang chausin bayaroi terrorism thengna bada amasung defense industry ki mateng pin na bagi matang da yamla chauna ahong purakani aina ajiba wena wasak pisilak kadabani aina Erdogan sadabi dauke panbaja badi chahi camero military ki mission amata da yaudana lakiwa
Nordic leibak ani asi Russia na Ukraine da landa khibana maram oiduna NATO da jawjage an apply tawrakibani hanadagi su NATO ga water oiduna lakpa amasong military gi mapangkal su yamna laiba leibak ani asi targi khaknatana NATO gi atai members na taram dokle Patriot khwaidagi kanba military alliance NATO da anupa member hapa habasi hanadagi lairakpa member kuntra magna yaba piba darkar dari Ukraine gi leader sing hatok mana terrorist plot mai pakan kidre minister Ukraine leader sing ahatok nadaba terrorist sing plot ama Ukraine law enforcement officers in mai pakan kidre anelepa kasike internet affairs ki first deputy minister Yevgeny Yanina phangdokre aikoi ki sourcing dagi phangba pau dagi leader sing ahatok nadaba terrorist sing thawang adu thengba ngamkhibane lar mai paklaba matung da aikoina ahenba akupa marol phangdokane haina Yanina thadokhiba warol amada haike Mana phangdokhiba matungina counter sabotage operation sing chathabada Ukraine gi misam sing police ki mateng yamna pangki haire matam khara ki wena athingba thamba masong curfew thamba matam dasu misam sing law enforcement agency da mateng yamna pangki makhona sing naba mi sing ki matang dasu paw piraktuna mateng pangki ana mayat nin haike Ukraine citizen sing naba mi sing police da paw piduna makata na support to biyo basong lanbung da yamna thapna leba city town amsong khongkang sing da binda sing na lebiu ana minister apel tawke Yanin na phangdokhiba matungina member jamdabada lising amaga samangana saba counter sabotage group chama kulumdoi lairi makhoi si law enforcement agency sing sarokha mani haire Russia na Ukraine da landaba hokraba matung ta mang takhanna basin khiba amari spy ki thabak toramba mi chanipan ki matak ta phajin bangam khre makhoi the security service of Ukraine da khusina khre ani yanin haike Russia na Ukraine da landaba hokraba matung da mi manga dagina tarana sava sabotage group sing thoraki Mahoda lon yang tokpa amasong sandan ke jawna bafong kya da terrorist attack to nana bahona ki aina Ukraine ka pravadana report tau ke Kiev loksin na ba hona bada Russian military yamna thina maiti banang kraba matungda sabotage group sing si Ukrainian group sing ki artillery position tak thuk tuna rocket amasong artillery attack to bagi thabak koina chatharaki haire Ukraine da US ke citizen ani Russian landmi na fajina da thamgre Ukraine gi lanfam da mateng pangna da bagida masana jana chatkiba America macha ani mangre hana khangalak laba matungda makoi ni bak Russia lanmi sina fatuna makoi ki lanfa wena thambiram le ana US ke official madi family members sina phangdokre United States na dollar billion kya thata duna lanfam basida Ukraine na mai pakna na phona riba asina baram oiduna lanfa oikrba America macha ani edu hena kudong thingai oiba mangda leire haire Russia gi lanmi sina phajin kraba mi ani edu US military Medarian Alexander Dureta Madi Andy Huini hai bakhang bangamle makoina Alabama da lairingai da makoi gi mung manung ka pau phang ram adu khanghutana contact mangki bani ani mung manung gi miusina phangdorakle Alexander gi mung manung da phangdorak pada Alexander gi pau gi imung manung ka phangna kidaba asi namit khani ki mamang da gine imung manung na makhata na sinaba yaba sakti purm basina duna Alexander gi lefam khangna da ba mate magbu phangna da ba kya rakhona ki matam madu da White House gi spokesman John Kerry Weir na phangdorak pada America na ani aduna mafam khangdra mangkiba adugi chap chaba maram khangba gamdre karigumba mangkiba aduna aseng poram labadi makoi batek ta kaidra mu hanai chumda pragna na bahona kani ana thajaba pirakhibane spokesman John Kerry Weir na makata na phangdorak pada makoi na mangkiba mafam adu war zone manung tene taseng na makti lanfam ambagi manung da bakoi mangkibane nakoi ni Ukraine ki tamang misang changduna Tabak tawa pam labadi hena safagada balambi sing thiduna thabak tawa da bani ana magna pam sing da sufang dokhi haire Doret ki mama na phangdorak pada mahaki masanu pa asina Ukraine da chalam thaida US na saba kulai sing asi mato karam ni sendaga da ki haibadu Ukraine ge lanmi sing da chapchana tambi bachat ka dori bani ana haram ki haire Alex na phangdok lambada mahak lanbam kya da chapchana training thorak laban pi ni mana Ukrainian chingba no ba thawna pi dana pudin bo handowan ki bada chawna mateng pangkani ana haram ki haire Maka tarakwa atopa pauda Myanmar gi mok sing da junta lenga ki meyok talaifa Malaysia sing da training vire Myanmar gi military sing na junta lenga ki meyok da thabak toba amgro Malaysia sing bama pungphana mudhatuna lebak asigi meyok da gi lawthoki gani aibu wafam asigi meyok da Myanmar gi lamboi pasina military junta gi meyok da lan horiba Malaysia group sing da khulai amati lan gi training piduna akan ba campaign chathari haire junta lenga ki wangloi oriba miusina thadurokpa video clip amada lamboiba O Wardawa Koba Mui Asina Malaysia Group Sing Strong Hole Wariba Kongang Sing the Chatuna Military Junta Gimokta Akan Campaign Satabagi video Sing Thorakle Lamboy Basina Sagaying Rizangi
Kanbalu, Junhala amasung Tazi Township na sing mafum sing chatuna makhoi Malaysia sing oba campaign sing mapung phana chatadun akan basakti masyam kanada bhawanari. Video sina kudom bit hinduna takli badi lamboi ba sina junta ki mek thabak chathana ba anoba Malaysia member sing recruit tawna ba hona ba amadi makhoi bo madeng pangduna training na sing ba pi ba ki mohong sing atu chapchana Myanmar ki miyam da khangan ba ki thabak chathari haire. Haugi ba sahi ama ani asida lanmi na lengak pai khraba Myanmar ki lanmi kharana sinduna local gi oiba pro military kangpu sing khom chinda Malaysia group sangbat ki bane. Makhoi na wangnong sub amasung Central Myanmar da junta lenga ki mek da arm resistance movement akan bamong da chataduna lagle haire. Asingba Malaysia group asibu PU Sauti hana kangnari. Makhoi gelanbi kangbu asina YNT junta People Defense Force hem dona local guerrilla forces kya kal loina da junta ki lanmi sinda akan bamong da counter attack chataba ki thabak seng. Pangtok tuna lagli bani PU Sau Kegi Pro Army Nationalist sing asiki manung da union. Solidarity amadi Development Party ki member kya yauri masih dana tana military proxy party su yaw sindana Myanmar ge miyam ki support kal loina da junta ge lanmi sing mek da lip tan ateng ba kya pi bi ki khongjang lep tan sangsilak le bani. Lamboi ba u warta ga lahu khibat nomai chin mit akan han ungaba mada lamboi ba asina phongtok rok pada ajugari ba militia sing asigi phipam asi Myanmar gi community sing da junta regime asigi mayokta sel gi tengbang amadi moral support pibi rabadi junta gi regime asi mafung pana muthat pangam gari aibo wafam phongtok khare afan da leriba nupi sing bu nam thabiba amadi hantare yengbi ba gi phipam asida miyang changna raba India na UN gi miyang sangsen gre. Afghanistan da Taliban sing lenga pasin kraba matung da oirak liba nupi sing gi phipam maru ina pik liba nupi masa sing lek tamba phangan dawa makoi wan tan yengbi ba amadi makoi masa matan tami mana ba ngamjada bagi agi ba wakal on chau jariba kya adu atho matam da UN gi Security Council na miyang changbi tuna Afghan ge nupi sing gi hak phangan da bagi damak Indian akan ba wafam phongdokre. UN Security Council gi Women and Peace and Security abo often divide amada India gi permanent representative su oriba UN gi Ambassador TS Trimutri na pangthoki ba debate adu da bhaki oiba wafam sing mapung phana phongdoki bani. Sri Lanka gi energy gi crisis pibam lu silakle Colombo da petrol gi queue le pada auto rickshaw driver sire. Colombo da masa gi sai yangkai ga humdoi churaba auto rickshaw driver ama petrol pump ama gi manakta hingchupa thau gi queue le pada heart attack tawtuna sagol sina bital lekhitre. Sri Lanka da thau gi crisis pibam asum lu silakle diesel supply amba pungkang kangkre diesel supply pumba ayamba pungkang kangkre petrol supply sing gi da queue sangna lepnari. Miyamna old station sing manakta makoi gi gari sing ahing ani hena thamlame auto rickshaw driver adu yum jaka chana bikin bidang dagi Colombo gi khathang basaruk ta leiba Pandura district thau hanana bangai duna lakbani magma ki gari munung da heart attack tarok padaki lai ki dabani an authority sing hai ge Sri Lanka da thau hanana ba paring ngai duna leinari ngai misiba asina han banate lesingani kunithoi awbadagi asigamba thautok sing thokre makoi gi munung da kharadi nungsa saman badagi chok thaduna siki bani. Sahi humpuga mari suraba atopa miyu amachum sakisana mitki ahinda Colombo gi awanung suk thangpa da leiba Bogota da cooking gas ke kiule ninga da sikra ana police na haike State Fuel Entity Ceylon Petroleum Corporation CPC na haike thau gi damak hojik leiriba US dollar million charted ki ILC gi makada diesel gi finance shipment sagol sena bitta thunglare atomanamak Prime Minister Ranil Wickrem Singh na essential servicing ki damak priority amada jumpham oraga thau pi gani aina thaja aina phongdoki bani thunglariba thawasi thaba pumloi loibada nabit homni amaga sangani atoba US dollar million lising manga gi al C Indian line of credit jamda thuna thunglagani abagi thajaba Prime Minister na phongdoki adumanama ILC ki makada thunglaragada petrol shipment singi ikon kon ba thungbagi pau amata leite aina CPC officials na phongdoki thau gi damak matam sana ngai bagi sauratuna Sri Lankan sing na phong kya da lambi sing thingtuna janing da phong dorakle thau warba namar waraga public transport service sing chada yangkai hena hanthare ana National Transport Commission law thoke Sri Lanka lising amaksam panifuga nifan da Britain gi ningtamba phongraba madung ahujik phawa gi manung da khwaidagi phibam chokpa economic crisis sama me una tuna leire makatarakwa atopa Manipur gi pauda Great Zone Uprising United Day sakdam kanana ba firep lominase lagli bajun taraga nipan da kekruba da pangthok kadoriba kunma thuisuba di Great Zone Uprising Unity Day thorom da biapu na saruk yaduna Manipur gi apan ba sakdam kanana ba gi firep nauna na laurase
Government of India amasung purab singki barakta singsep thanan ba honariba singki mayukta lamdam asigi miyamna punna lepli haiba ullasi ana thauram asigi observation committee na bal tawkre ngasi ke kupata pami sing una pada di Great June Uprising Unity Day Observation Committee ki chairman Joyendra Konthok jam amsung bas chairman Pairoism nando luang da jun tarakani fal lakpa gi roinana miyam hupna saruk jana da bal tawke UCM की प्रेसिडेंट जो ओइबा जोयचंद्र कोंथौजम नाहाय अदोंगै कुमजा लिसिंग अनि अमबगी जुन तारा कमरी द गवर्नमेंट ऑफ इंडिया अमदे एनएसएन आइम अनि की मरक तौना खिबा नोंमै कामना फले बगी सुक्ति दा मणिपुर की टेरिटोरियल इंटीग्रिटी अमसुंग अपन बगी सक्तम काबि याबा मसाक जरपदगी साइएजम की जुन तारा कनि पांद लमदम असिगी मियामना हरकिबा अकनबा यहुदा सिक्युरिटी फोर्स नोंमै कापदा पांदर सिगिबा अदावबा तारा कनि पानगी बफम द इकाई खोनबा उतन हंदकसो Lagli bujun tara kani pando observation committee na chinduna the Great June Uprising Unity Day dauram kekrubata chawna pang thokani tharom masida athau tara kani pan ki thawaina yata pam okiba kekrubata leiriba makoi giding sing kubam da CSO gi lusing basing maira pai bi amadi yam na hilai katpa galoina asoba mefam amasa pang tok tana dauna na miyam na apunba Manipur ki territorial integrity amadi apunba saktam kaibi yaroi haina lemina na bagi aset pa Pere blogani amadi nabidang ki batamda athoba tara gani pan ki khubamda maira katkani mar makata na thoromasi pangthokna rabagi dambak loin maksem sabal loire aina phongdok laduna masida lamdam mase ki miyam khubna saruk jadun athoba tara gani pan ki bafamda hailai kapina da babil tawke observation committee ki vice chairman oibata natana amoko ki president suwaripa nando luang da phongdok rakibada sahi khoding ki jun tara gani pan da pangthokiba the Great June Uprising Day Unity Day ase Aurok mirol amadi tunggi mirol kita bakti jam na maru eba tharom amadi haike. Mada makata na ngasi mang Manipur gi apun bagi saktam kai ni tragana kai roi habagi tang taba ama hai bangam dri ana phongdok laduna. Government of India amadi masiga wari sanir organization khana lamda masida. Hingminari be yellow mi furup singki marakta singsep than la bahona ba leptri haike. Nando na hai kumjali singani amagi jun tara gamari the Government of India amasung anesen am ani ki marakta tawna ki basis bear agreement da Lamda masigi territorial integrity da akaipa wafam jarukpa dagi masigi namit dagi hauna amoko jauna lamda masigi apun basaktam da singnarakpa waroi singnarakpa yaroi haidna miyamgi akan ba yawa haurake yawa sigi manung chana jun tara kani pan namit da miyam na thoraktuna akan ba mong da janing da phong tok padagi Manipur mai cha khibani amati batuta security force nang mai kap dagi athoba tara gamari panna siraka athoba mari na namit khara lairaga laikana bangam dan laikhidabani Mana makata na lagli bujun tara kani pan bang to kadoriba konma to juba di Great June Uprising Unity Day asida phuruk kudima kim yamna saruk jaduna Manipur thogana na basili basing ki mayukta Manipur miyam pumbana lepri haiba amagan ulasi ana apel tawke Observation Committee ki vice chairman asina miyamna atho basing ning sing bakaloina na ikai kumna utpaki tharom yoba lak basing ki damak khudong chanarba committee na laikai da gari thanarba gari lising ani thaurang tun thamle ana phongtorak bakaloina na Tharong masida saruk jana raba Manipur ki wang bada kunta akraba Manipuri miyam amaso laknaba haure ana apen ba phongdoke Arabida content sing asigi mar oiba pau khara asiba pau damjariba Manipur local news YouTube channel asidagi yang biri popna mu pada gazari channel asana tumda kana rabadi subscribe to bi subscribe to bi rombolo hinana like and share to so ka fi gunok namakpo amakana thagazari